Chahi ani helaba irang asina maram oiraga relief camp da changjafam lauriba IDP awaba fibam amada punsi hingli haina Churachandpur degi lanjen naraktuna hauzik Pangthoknakkhre Khabam Bamdiar da hangba relief camp ta leiriba Wangkhem Nodia Chana SKTV da phongdurakli wafam asi ngarang pangthokkiba Ningol Chakouba ga mari lenana Pangthoknakkhre Khabam Bamdiar da hangba relief camp ta changjafam lauribi Ningol oibi singbo Devi Nyasa Trading Private Limited Nasilaga Chakouba Thauramda Mahakna Phongdokkibani Petanga Lairembi Community Hall da Pangthokkiba Chakouba Thauram aduga mari lenana Wangkhem Nodia Chana Makhatana hai Relief Camp da Changjafam Lauriba IDP Singasi Miyamna Tengbang Piringai Matamdadi Karamakai Safarami Adubu Matam Sangna Relief Camp ta Leirakpa Asina Miyamna su Tengbangi Potlam Pirakidre Manipur Laingakna Nongmagi Lupa Chama Piriba Asina Sinba Konaraktaba Maramna IDP Sing Awaba Punsi Marel Amada Hingli Amaromda Angang Mahay Masin Tamnanaba Hotnabada Tengnariba Chaitheng Amadi Ana Ayek Yaurakpa Matamdasu Layang Bangamdaba Kaya Amasu Yaukdaba Nati Haina Mahakna Makataki Anadi koi simbi langbiraba committee emelerami committee do hojikti leitre leli kemen sinjare anu yusi nomda mi amda lupa chama ti bajo tbri sina kona basu kona de kona drasu kana da wakaluni koi tumna sum gatopre leijari jinis adu doctor di lai maramakta koi hida koi kai to ba kok sipa lok thomba kopa ki Daki and people like coming by Hungary, the Kanagum do Subano Maka Kanzamana, Lana Skulata, as a Tari, Adungam the Mina, Sada Skulsda, Tamdeli, the Sea Colombalapa, the Amotoba, the Tas Piggy, Private Skuntamla Tari Piggy, Pasha, Pibangam the Tobacco, Yam Kudonkiva, Yam Langi. Ningol Chakouba Thauram aduga mari lenana Devi Nyasa Trading Private Limited ki CEO Bijaya Lakshmi Sagol Semna Phongdok Rakhibada Ningol Chakouba lakpada company asina puthokliba pothok sing relief camp asida khudol piduna amadi chaklen ama chaminaduna nungai yaifanaba thauni bani haina mahakna makhataki Ningol Chakouba ki je koi di pai di nungai di mai mo gi na kitang pangjaba matim kitang namjaba kitang pangjaba अभी वाकलों देखिए आप बहुत सारी कोई न पिज़्ज़ा जी कुछ कोई कंपनी की साइट से स्पॉन्सर तो लगा जनरल सिंगर का नुकसान है पी बकोर ना करने का ये कंपनी की सामो की पोर्ट नहीं तारे लेजरी कोई माइन पेंसिंग है देखिए आंगांग में हम कितना हम सब की कोई ना पिज़्ज़ा की है ना पिज़्ज़ा रखो ना Ningol Chakouba mari lenana Wangjing Kodompokpi amasung Lamding Higher Secondary School da hangba relief camp singda changjafam lauribi Ningol Singbo Laisangtem Awang Laikai Youth Center na sillaga ngarang Ningol Chakoukhre Laisangtem Kelimakong Community Hall da Pangthokpa Ningol Chakouba mari lenana Laisangtem Awang Laikai Youth Center gi President Takelambam Birena Phongdok rakpada Kumja lisingani kunga humdogi May ahumdagi haukiba irang asina maram oiraga mayum makai amadi lanthum mang takibadagi Thoubal district ki Wangjing Kodompokpi amasung Lamding Higher Secondary School da hangba relief camp singda changjafam lauribi ichal iche singidamak aikhoi leiri haiba utpa oina Chakouba thauramasi pangthokpani haina mahakna phongdokhi Community yang sahaja, community itu yang lah harap, mengajar pun macam tu dah ngai, dulu lah kerana dulu kat tu pun lah kerja. Kali hari ni mungkin koi tadi ani macam masih umum dua yang harap mengajar. Koi kamu mana tu? Tahu je nak bagi pakmu kau tahu nak koi je tu harus tiar, lagi tu tiar makau tu lagi. Aduh masih umum ni sih dah lagi je lagi halam macam nak koi tu. Miman ada beri lanjut tu na yang ada kalau tahu na lagi beri kami tu na koi buka kau beri ni tahu na koi yang tu nungai. Kalau jadi tu kali hari tu na koi hendak memahai ada lah tu tu yang bukan jauh minum si lagi ba lekai ni agak ni nak koi tu yang minum si dah lekai ni. Punna Ningol oibi chahum rom Chakoukiba aduga mari lenana Moredagi hauzikna Wangjing Kodompokpi da hangba relief camp da changjafam lauribi TH Romi Bala Kaubi IDP Amana Phongdokkibada Maitei Furup ki Kwaidigi Chauba Chahi Amagi Manungda Amukhak Pangthokpa Ningol Chakouba gi kumhai asiga mari lenana
Laisangthem Awang Laikai Youth Center na Chakouba asi aduki matik apenba fawi lamdam asigi miyam amadi Youth Center gi ibung ipwa singbu thagatpa phongdokli haiba wafam mahakna thamki ngasigi Chakouba gi thoram aduga mari lenana Youth Center gi maikei degi relief camp tigi lakpa ima ibel amadi nupi singda khudol pot piduna ikai khumnaba utki Ngarang hianggai gi nini panba Ningol Chakouba kumhai Jiribam district tasu machin maupagi nungsinaba utuna lanai amadi organization singna Paktaknana Pangthoknakkhre lanai oina magi yumsingda Ningol singbu Chakouba thoram sing Pangthoknaba tanatana Jiribam da khundaminariba furup singi ima indon Ningol oibi kayabu All Jiribam United Clubs Association AJUC ena sinduna lamlen atingbi da leiba Hillgard Community Hall da Ningol Chakouba gi thoram Pangthokhe thoram aduda Jila Parisad ki ex Adaksha KH Janaki Devi AJUCA gi President Maipak Sana Mangang Amukok Jiri Branch ki President Abdul Satar Putul Bisnupriya Community Fundai Lyongmai BP TRC nachingba kaya sarukyaduna chaklena ma chaminaki Mabung oiba singna angamba khudol piduna thauram mapung fana pangthoknakhi